Manipur gi Miyamda political consciousness kaya yamna Leirabage Haiba Prime Minister Lakpa Matamda Khangba Ngamgani haina Lok Sabha gi MP Dr. Bimol akoijamna thamlakli wafamasing asi Imphal gi GP Women College ta challenging myths beyond menstrual hygiene haiba hiramda pangthokiba national seminar amagamari leinana GP Women College ta sanitary pad vending machine incinerator machine amasung RO water sangabagi khudong chaba lauduna paumi singna hangba wahangi paukhumda Dr. Bimol na phongdorakhibani Danamanjuri University gi meeting makhada GP Women College ke Department of English na sinduna thoram adu pangthokpani paumi singi wahangi paukhum piraduna Dr. Bimol hai haukiba chahi anirom asida Manipur da thokiba thodok sing amadi maduda India lengak na karam na meeting changkhibage haibadu miyamna khangnaraba wafamni asigumba fibam asida Prime Minister Narendra Modi lakpa matamda miyamna karamba mawong matau utkadawribage haibadugi matung ina Miyamda political gi oiba karamba wakhalon leibage haibadu khangba ngamgani amaromda thoram adugi matangda Dr. Bimol na hai Inner Manipur Parliamentary Constituency ge manung chana leiba tongan ba college amadi institution kun henbada sanitary pad vending machine amadi incinerator machine sing hana khinkraba matung ngasi GP Women College ta national seminar asiga loinana formal oina thoram pangthokpani haiki Hogi chahi ani se thingari ba mawong government of India na tawri ba mawong state government na tawgi ba mawong asi na thoktana leibam chabong khang na leiri ba mayam jiro kan aine yeningi je Manipur mayam na ma je kamai receive tawge tuni Manipur ge mayam se karam makhan gi political consciousness leiba kangbu no mi ne khoi se kamani yengi haiba na chingbu Manipur ge mayam se na karmain tawdana haiba visit the respond tawge tuni aine am yeningi sa du makhang ma mathau tai hai ta hai